ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯥꯒꯤ ꯀꯨꯁꯤ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯒꯣꯚꯔꯅꯔ ꯑꯦज ꯑ ꯍꯦꯗ ꯑꯣꯐ ꯗ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯃꯥꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯍꯦꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔꯁꯤꯁꯨ ꯌꯥꯝꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯍꯩꯁꯤꯡꯉꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯛ ꯅꯠꯇꯅ ꯑꯋꯥꯡ ꯅꯣꯔꯠ ꯏꯁꯀꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯣꯕꯖꯔꯕ ꯇꯧꯔ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅꯦ ꯏꯟꯗꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯑꯣꯏꯗꯅ ꯃꯈꯣꯏꯁꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯖꯤꯠ ꯀꯨꯃꯥꯔ ꯗꯣꯚꯜ ꯍꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯃꯨ ꯅꯥꯃꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯁꯟ ꯃꯌꯥꯝ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯈꯨꯠ ꯌꯥꯎꯔꯕ ꯑꯃꯗꯤ ꯑꯦꯛꯁꯄꯔꯇꯤꯁ ꯂꯩꯕ ꯑꯃꯗꯤ ꯌꯥꯝꯅ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯃꯛꯇꯤ ꯅꯠꯇꯦ ꯒꯚꯔꯅꯔꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯅ ꯒꯚꯔꯅꯔꯒꯤ ꯂꯩꯔꯤꯕ ꯑꯍꯥꯟꯕ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣ ꯈꯔ ꯂꯩꯔꯝꯒꯅꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯐꯇꯔ ꯁ꯭ꯋꯦꯔꯤꯡ ꯏꯟ ꯇꯧꯔ ꯃꯇꯨꯡꯗꯗꯤ ꯃꯥ ꯆꯠꯂꯀꯥꯟꯗ ꯌꯦꯡꯕ ꯀꯃꯥꯏꯅ ꯇꯧꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠꯄ ꯑꯗꯒꯤ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠꯄ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯃꯣꯔꯦ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯃꯁꯤꯒꯤꯁꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯁ꯭ꯇꯣꯛ ꯑꯃ ꯂꯧꯕ ꯀꯥꯟꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯃꯥꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯆꯠꯂ ꯌꯦꯡꯖꯕꯗꯣ ꯑꯗꯨꯅ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯟꯍꯟꯕ ꯌꯥꯗꯕ ꯃꯩꯇꯩꯅ ꯂꯥꯟꯍꯟꯕ ꯌꯥꯗꯕ ꯃꯐꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁ ꯋꯦꯁ ꯅꯣꯔꯠ ꯁꯥꯎꯠꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯗꯕ ꯆꯪꯕ ꯉꯝꯗꯕ ꯖꯒꯥ ꯍꯥꯏꯁꯦ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯒꯚꯔꯅꯔꯒꯤꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯁ꯭ꯄꯦꯁꯦꯜ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯅꯤꯅ ꯃꯄꯥꯟꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯄꯤꯕ ꯈꯣꯠꯄ ꯀꯩꯅꯣ ꯑꯦꯅꯤꯋꯦ ꯍꯤ ꯀꯦꯟ ꯇ꯭ꯔꯥꯚꯦꯜ ꯃꯥ ꯆꯠꯄ ꯌꯥꯔꯦ ꯆꯠꯂꯦ ꯑꯗꯨꯒ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯔꯦꯒꯤ ꯂꯝꯕꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯄꯂꯦꯜꯗꯒꯤ ꯆꯠꯄ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤ ꯃꯣꯔꯦ ꯇꯥꯎꯟꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯌꯥꯝꯕ ꯒꯚꯔꯅꯔꯅ ꯆꯠꯂꯀꯥꯟꯁꯤꯗ ꯌꯦꯡꯉꯕꯅꯤꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯥꯏꯅ ꯊꯨꯅ ꯄꯤꯕꯤꯅꯕ ꯍꯥꯏꯅ ꯃꯣꯏꯗ ꯀꯩꯅꯣꯝ ꯄꯤꯁꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯑꯅꯧꯕꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤꯒꯤꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤꯗꯁꯨ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯗꯤꯃꯥꯟ ꯇꯧꯕꯁꯤꯗ ꯃꯣꯏ ꯃꯌꯥꯝ ꯌꯥꯎꯋꯦꯅꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯦꯁ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯑꯝꯇꯪ ꯃꯤꯌꯥꯝꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯃꯍꯤꯡꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯅꯤꯄꯨꯔꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯠꯅꯔꯤꯒꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯆꯠꯅꯕ꯭ꯔꯥ ꯇꯝꯄꯥꯛꯀꯤꯅ ꯅꯠꯇ꯭ꯔꯒ ꯆꯤꯡꯗꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯆꯠꯅꯔꯕ꯭ꯔꯥ ꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕ ꯑꯃ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯨꯔꯛꯀꯗꯧꯔꯤꯕꯒꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯥꯅ ꯍꯥꯟꯅ ꯇꯥꯔꯝꯕ ꯄꯣꯁꯇꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯇꯥꯔꯝꯕ ꯄꯣꯁꯇꯤꯡ ꯃꯌꯥꯝ ꯆꯠꯄ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯆꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯇꯝꯄꯥꯛꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯥꯟꯁ ꯁꯤꯁꯇꯦꯝ ꯑꯣꯐ ꯒꯣꯚꯔꯅꯥꯟꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯒꯤꯁꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯇꯥꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯗ ꯇꯥꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯈꯨꯁꯨꯁꯤꯅ ꯀꯃꯥꯏꯅ ꯁꯨꯗꯣꯔꯤꯒꯦ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯒꯤ ꯃꯣꯔꯦꯗ ꯈꯛ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯣꯕ ꯃꯌꯥꯝ ꯑꯃ ꯂꯩꯇꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁ ꯑꯗꯨꯐꯥꯎ ꯍꯣꯔꯀꯥꯟꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯤꯁꯇꯦꯝ ꯑꯃ ꯃꯣꯔꯦꯗ ꯆꯂꯥꯏꯔꯤꯒꯦ ꯑꯦꯁ ꯗꯤ ꯑꯣ ꯑꯦꯁ ꯗꯤ ꯑꯦꯝ ꯃꯌꯥꯝ ꯀꯥꯏ ꯐꯝꯃꯤꯒꯦ ꯑꯗꯒꯤ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯌꯦꯡꯁꯤꯜꯂꯤꯒꯦ ꯍꯥꯏꯕꯒꯤ ꯁꯤꯁꯇꯦꯝ ꯑꯣꯐ ꯒꯣꯚꯔꯅꯥꯟꯁ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯁꯤ ꯒꯣꯚꯔꯅꯔꯁꯨ ꯌꯥꯝ ꯃꯨꯟꯅ ꯊꯤꯖꯤꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯍꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯃꯥꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯍꯦꯗ ꯑꯃꯗꯤ ꯑꯣꯏꯔꯤꯅꯤꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯁꯤꯒꯤ ꯃꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯐꯤꯔꯦꯞ ꯄꯤꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯄꯤꯕꯩ ꯋꯥꯔꯤꯅꯤ ꯃꯗꯨꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯀꯗ꯭ꯔꯥ ꯑꯣꯟꯊꯣꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯣꯐ ꯀꯣꯔꯁ ꯃꯇꯝꯅꯁꯨ ꯄꯨꯔꯛꯀꯗꯕ ꯋꯥꯔꯤꯅꯤ ꯍꯦꯛꯇ ꯉꯁꯤ ꯑꯃ ꯆꯦ ꯑꯃ ꯄꯤꯁꯜꯂꯀꯥꯟꯗ ꯍꯌꯦꯡ ꯃꯗꯨꯒꯤꯗꯣ ꯔꯤꯌꯦꯂꯤꯇꯤ ꯑꯣꯜꯂꯛꯀꯅꯤ ꯃꯗꯨ ꯑꯁꯦꯡꯕ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ
ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯃꯇꯝꯅꯤꯅ ꯍꯌꯦꯡ ꯀꯩ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯝꯕ ꯉꯝꯗꯕ ꯑꯃ ꯂꯩ ꯍꯌꯦꯡ ꯀꯩ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯒꯚꯔꯅꯔꯅ ꯂꯧꯈꯠꯂꯛꯄ ꯌꯥꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤꯅ ꯀꯔꯤꯅꯣ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯄꯔꯚ꯭ꯌꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯊꯕꯛ ꯀꯣꯜ ꯇꯧꯕ ꯌꯥꯕꯒꯤ ꯃꯥꯒꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯄꯥꯋꯔꯁ ꯃꯌꯥꯝ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯄ꯭ꯔꯣꯚꯤꯖꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯂꯩ ꯑꯗꯣ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯒꯗꯣꯔꯤꯒꯦ ꯀꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯂꯥꯛꯏꯕ ꯒꯚꯔꯅꯔꯁꯤꯅ ꯀꯌꯥꯝꯅ ꯆꯦꯟꯖ ꯄꯨꯔꯛꯀꯗꯣꯔꯤꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯇꯝ ꯈꯔꯒꯗꯤ ꯌꯦꯡꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯒꯣꯚꯔꯅꯔꯁꯤ ꯅꯧꯔꯤ ꯑꯗ ꯃꯥꯅ ꯆꯠꯂꯒ ꯌꯦꯡꯍꯜꯂꯤꯕꯗꯤ ꯌꯥꯝ ꯐꯩ ꯆꯠꯂ ꯌꯦꯡ ꯀꯥꯟꯁꯤꯗ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯗꯤ ꯂꯣꯏ ꯎꯅꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯔꯦ ꯐꯔꯦ ꯎꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯎꯅ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥ ꯑꯃꯁꯨ ꯃꯩꯇꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯩꯇꯩꯒꯤ ꯋꯥ ꯑꯃꯗꯤ ꯀꯃꯥꯏꯅ ꯇꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯀꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯆꯦꯛ ꯄꯣꯁ ꯌꯦꯡꯍꯟꯈ꯭ꯔꯦ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯃꯨꯛ ꯍꯧꯔꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯋꯥꯐꯝ ꯃꯌꯥꯝꯗꯨ ꯀꯌꯥꯝ ꯆꯨꯝꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏ ꯇꯥꯃꯨꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯆꯪꯍꯜꯂꯀꯥꯟꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯃꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯝꯇꯪ ꯍꯧꯖꯤꯛꯀꯤ ꯂꯥꯟꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯇꯧꯕ ꯌꯥꯒꯗꯧꯕ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯦ ꯍꯥꯏꯕꯗꯤꯀꯣ ꯈꯔ ꯃꯆꯥ ꯃꯆꯥ ꯇꯧꯔꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛ ꯃꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯆꯥꯅꯕꯗꯒꯤ ꯊꯛꯅꯕꯗꯒꯤ ꯑꯃꯗꯒꯤ ꯐꯤꯔꯣꯟꯗꯒꯤ ꯑꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯇꯒꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯃꯥꯔꯀꯦꯠꯇꯒ ꯂꯩꯔꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯆꯥꯅꯕ ꯄꯣꯠꯂꯩ ꯃꯌꯥꯝ ꯄꯨꯔꯛꯏꯕ ꯑꯗꯒꯤ ꯀꯔꯤ ꯆꯨꯔꯨꯞ ꯑꯗꯒꯤ ꯒꯣꯖꯤꯂꯥ ꯀꯥꯏꯅ ꯄꯨꯔꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯁꯨ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃꯅꯤꯅ ꯊꯝꯒꯦꯕ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯁꯤꯅ ꯃꯥꯒꯤ ꯍꯤꯡꯅꯅꯕꯒꯤ ꯀꯩꯅꯣꯝ ꯑꯣꯏꯔꯝꯃꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯈꯟꯕꯗ ꯒꯚꯔꯅꯔꯅꯁꯨ ꯑꯣꯚꯔ ꯑꯣꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥꯒꯤ ꯏꯀꯣꯅꯣꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯣꯔꯦ ꯈꯛꯇꯒꯤ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯕ ꯌꯥꯗꯕꯁꯤꯡꯁꯤꯗ ꯌꯦꯡ ꯀꯥꯟꯁꯤꯗ ꯑꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯩꯅꯣꯝꯇꯪꯁꯨ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕꯤꯔꯛꯑꯒ ꯃꯁꯤꯒꯤꯁꯦ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯗ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕꯤꯔꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯤꯌꯥꯝꯁꯦ ꯌꯥꯝ ꯋꯥꯔꯦ ꯆꯍꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯊꯥ 10 ꯍꯦꯜꯂꯛꯑꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯍꯤꯡꯒꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯗ ꯊꯝꯐꯝ ꯊꯣꯛꯑꯦ ꯑꯗꯨ ꯊꯝꯃꯀꯥꯟꯁꯤꯗ ꯑꯦꯛ ꯇꯧꯔꯛꯇ꯭ꯔꯀꯥꯟꯗꯁꯨ ꯒꯚꯔꯅꯔꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃꯗꯤ ꯂꯩ ꯃꯥꯅ ꯄꯔꯁꯨ ꯇꯧꯕ ꯌꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯂꯨꯔꯦ ꯌꯦꯡꯉꯨꯔꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩꯔꯦ ꯂꯣꯏ ꯊꯝꯃꯦ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯈꯔ ꯇꯧꯕꯤꯔꯣ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯧꯖꯤꯛ ꯎꯕꯁꯤꯗ ꯁꯨꯝ ꯍꯥꯃꯨ ꯁꯨꯝ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯗꯦꯟ ꯑꯣꯐ ꯀꯣꯔꯁ ꯑꯩꯈꯣꯏꯅ ꯈꯪꯉꯅꯤꯗꯤ ꯒꯚꯔꯅꯔꯁꯨ ꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯔꯤꯁꯦ ꯋꯦꯠ ꯑꯦꯟ ꯋꯥꯠꯆꯀꯤ ꯃꯑꯣꯡꯗ ꯁꯨꯝ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯧꯗꯥꯡꯁꯦ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯦꯖ ꯑꯦ ꯅ꯭ꯌꯨ ꯒꯚꯔꯅꯔ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯔ ꯒꯚꯔꯅꯔ ꯑꯃ ꯂꯩꯔꯕꯅꯤna ꯃꯥꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯃꯩ ꯇꯥꯈꯠꯂ ꯀꯥꯟꯁꯤꯗ ꯊꯕꯛ ꯑꯝꯇꯪꯗꯤ ꯇꯧꯔꯝꯒꯦ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯒꯚꯔꯅꯔ ꯑꯣꯏꯔꯤꯉꯩꯁꯤꯗ ꯈꯤꯇꯪ ꯌꯥꯏꯐꯅꯕ ꯑꯝꯇꯪ ꯁꯤꯜꯂꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯕꯗꯗꯤ ꯊꯥ 5-6ꯁꯤꯗ ꯑꯍꯥꯟꯕ ꯊꯥꯗꯗꯤ ꯀꯔꯤꯝ ꯍꯥꯏꯔꯣꯏꯁꯦ ꯃꯥꯒꯤ ꯆꯠꯂꯀꯥꯟꯁꯤꯗ ꯃꯥꯅ ꯆꯨꯞꯁꯤꯟꯖꯒꯗꯕ ꯃꯥꯅ ꯎꯒꯗꯕ ꯃꯥꯅ ꯈꯪꯖꯤꯟꯒꯗꯕ ꯄꯥꯔꯁꯟ ꯑꯣꯏꯅ ꯑꯗꯨ ꯃꯌꯥꯝꯗꯨ ꯎꯖꯈꯤꯁꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯗ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯁꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯁꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯈꯤꯇꯪ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨꯅꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯀꯩꯅꯣꯗꯒꯤ ꯒꯚꯔꯅꯔꯒꯤ ꯃꯅꯥꯛꯇꯒꯤ ꯑꯗꯣ ꯌꯦꯡꯕ ꯇꯥꯏ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯤꯒꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯍꯪꯉꯦ ꯂꯥꯟꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯆꯠꯊꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯅꯤꯄꯨꯔꯁꯤꯕꯨ
India ki keno natabra lam ama natabra kaina akhoi miyamna ga hangnaba akhoi ni hingi mahing sina akhoi constitution na piriba akhoi India constitution na piriba miyobda phangiba haksing right sing se akhoi Manipur da chanadraba haina akhoi tongan bu question am leje hangila atopa lam da thom ta gadi Amit Shah adagi Modi tumina legidra ai wahang mayam hange adu Manipur cha thari lan se akhang ai singna haina ba kan su akhoi gi singset thabagi lan amasu oi haina mayam haina dina akhoi gi tongan ba maram budi pibi de tongan ba leader singna chief minister na maram o mari pi de adu dum kha dum palle ko oi lan se horpagi matang sida haitare dum sa thalista adu hujik le film sa di akhoi gi more tamu highway the same high consta akhoi act is policy no hujik pandigi bo hanagi congress patam look is policy na highway madu with act is policy is the BJP lengang na maka samdora consta akhoi hanagi leba policy matungina akhoi lambi seme akhoi no ujaba consta means of consta uba consta hanagi more lambi na tra hujik more lambi se hekta akhoi speed breaker ga leitaba yama pak chorba lambi akhoi hekta gari si yamna hanagi more ta chapase pung ani makhai ahum changam mase hujik ama makhai ani gumba manung chang chatlagi kan hai bayam akhoi di chapta phangre angre na adu sali bi mising na hai wani adu hujik laibu ngasagi wahang tugi pakumda akhoi India ni yenge ba mijeng se kaino haibu question du wai India ki mijeng dadi hujik laiba Myanmar haibu lamse tasengna miyam na yam atop lam na yam na pamna riba makoi de laiba kunta ga akhoi PDF khana riba amadi democracy ki damukta akhoi na hujik khana riba akhoi Aung San Suu Kyi gi shadow army ne kaina haiba makoi ki tongan ba look me na brotherhood alliance kain tori ko le miyam PDF ki laiba miyam simyam sida akhoi gi tongan ba politics miyam di lerangoni adu politics miyam do aina su lam khang haibu su haitre aduga tasengna hara kanda akhoi da concern tori sida hajar pakanda haibu ta gadi akhoi gi Manipur dagi hana tamu changba yaramba ade atop lamda akhoi gi side ta namli wangli adumda adagi tongan ba area khada akhoi na maitai leriba group sing sina akhoi lalon ba amadi business torom bagi senmit loan gi matang sida yam chawna asoiba ma lere asopa ma lere hai ta gadi hana akhoi community khudang na khundaramba adugumba more town the last frontier town se is the maitai leitre hujik amadi lalon diksu ayam lenom 90% ka full stop ne hana maitai leramba pham sing su lo tang hai bi le na tra adai more de lan chena la abane however more has hujik kana stronghold orege ha ta gadi hujik aina do hai da su ya ni miyam do ikhang khana ro pone adu eta gadi akhoi gi leriba hana gi maitai gi fruit ki su community gi su akhoi gi puksak thakjariba ban thawo oigera ngasai haido adagi potse putopo oigera dukan phambagi pot logo oigera chana thanabagi pot logo kan yonbo oigera hujiki leriba hanagi more gi Indo Burma gi trade haitane sesi yariba barter item da akoina pusanba yaba amadi putokpa yaba mayam legre sina mi mayam thamine haiwan daina haninge akoi economist da mi mayam thamine aduga chi mathakta mu tongan ba illegal drugs trade ama etc mayam yoini hoi adugi tongan am lejagre adugo aina hajaring isna genuine noiba trade khadim toini haiwan miyam amagi akoi gi economist da semi loans da mateng yam sang bang mane du sigi lifeline ji plot tat kren jikti atat pa kan sida Manipur economist hujik lore miyam anta yeng bi ne akoi gi ayam nungai hingi hujik akoi yam tina akoi kong hingi haiwan mi kya yauge haidu gi anta yeng bi ne bang le mo adu ta du hana more da chalami ba mi yam da relation kun tha amani phum di akoi gi mai puksak orami ba adai mana haiba sinfam my contacts le mangra ne ana inda government no hujik silib posida akoi maitai gi area su krai no haiba question ma wahang ma yamna tawna hangam su thau ta ba ne khalle di akoi gi lalol tik to du kan sida
ꯀꯔꯥꯏꯋꯥꯏꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯉꯁꯥꯏ ꯍꯣꯁꯅ ꯍꯥꯏꯕꯤꯈꯤꯕꯗ ꯋꯥꯍꯪꯗꯨꯒꯤ ꯈꯤꯇꯪ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯔꯦꯜ ꯑꯃꯗꯤ ꯐꯣꯔꯦꯁ ꯋꯦꯜꯊ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯤꯅꯔꯦꯜ ꯋꯦꯜꯊꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯒꯤꯗꯁꯨ ꯕꯔꯃꯥꯔꯣꯝꯗꯒꯤ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯀꯣꯏꯜ ꯒ꯭ꯌꯥꯁ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯁꯨꯔꯦꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯑꯗꯨꯅ ꯄ꯭ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯁꯦ ꯐꯦꯟꯁꯤꯡ ꯇꯧꯕꯤꯕ ꯑꯗꯨꯒ ꯁꯤꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯟꯂꯨꯞꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯟꯁꯔꯖꯦꯟꯁꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯈꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯊꯝꯕ ꯍꯧꯔꯦꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯈꯔꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯥꯗꯣꯔꯛꯏꯗꯨꯅꯤ ꯆꯤꯔꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯄꯨꯜꯂ ꯀꯥꯟꯁꯤꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯈꯕꯔꯗ ꯄꯥꯎꯆꯦꯁꯤꯡꯁꯤꯗ ꯎꯕ ꯐꯪꯉꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯀꯩꯅꯣ ꯑꯣꯄꯔꯦꯁꯟꯁ ꯃꯌꯥꯝ ꯈꯔ ꯍꯟꯊꯍꯟꯕ ꯑꯗꯨꯒ ꯕꯣꯔꯗꯔꯁꯦ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄ ꯑꯗꯨꯒ ꯃꯁꯤꯁꯦ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯗꯦꯕꯂꯞ ꯇꯧꯔꯛꯄ ꯐꯤꯕꯝ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯂꯥꯟ ꯇꯧꯅꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯅ ꯈꯨꯟꯇꯥꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯠꯃꯗꯥꯎ ꯑꯣꯏꯈ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯌꯥꯁꯟꯅꯕ ꯄꯨꯔꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯈꯨꯠ ꯊꯤꯡꯒꯠꯂ ꯀꯥꯟꯁꯤꯗ ꯅꯣꯏ ꯃꯌꯥꯝ ꯈꯥꯝꯃꯣ ꯑꯩꯈꯣꯏ ꯅꯣꯏ ꯇꯣꯛꯑꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯎꯗ꯭ꯔꯤꯀꯣ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅꯗꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯤꯁꯦ ꯅꯣꯡꯃꯩ ꯃꯆꯥꯁꯦ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯁꯦ ꯏꯟꯗꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯂꯥꯔꯖꯦꯁ ꯑꯦꯛꯁꯄꯣर्टꯔꯅꯦ ꯂꯥꯟ ꯃꯇꯝꯁꯤꯗ ꯂꯥꯟꯒꯤ ꯇ꯭ꯔꯦꯗ ꯇꯧꯕ ꯍꯥꯏꯕꯗꯤ ꯆꯩꯅꯥ ꯅꯠꯇ꯭ꯔꯒ ꯌꯨꯀ꯭ꯔꯦꯟꯅꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥ ꯀꯥꯡꯕꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯌꯣꯟꯕ ꯔꯣꯀꯦꯠ ꯌꯣꯟꯕ ꯂꯥꯟ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯌꯣꯟꯕ ꯍꯥꯏꯁꯤ ꯅꯠꯇ꯭ꯔꯣ ꯁꯦꯟ ꯄꯥꯏꯗꯣꯏꯁꯨ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤꯁꯨ ꯏꯟꯗꯤꯌꯟ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯀꯔꯝꯕ ꯄꯣꯂꯤꯁꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯟꯇꯔ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯈꯨꯠꯇꯤ ꯊꯥꯗꯦ ꯑꯅꯤꯃꯛꯀꯤ ꯃꯑꯣꯡꯁꯤ ꯌꯦꯡꯉ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯥꯔꯅꯤꯡ ꯄꯣꯏꯟꯠꯇꯤ ꯂꯥꯁꯇ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯦꯔꯤꯌꯥ ꯑꯃ ꯊꯝꯈꯤꯕ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟꯕ ꯑꯦꯔꯤꯌꯥ ꯑꯃ ꯊꯝꯃꯦꯅ ꯈꯜꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒꯤ ꯇꯣꯉꯥꯟꯕ ꯑꯦꯔꯤꯌꯥ ꯑꯃ ꯊꯝꯃꯦꯅ ꯈꯜꯁꯤ ꯍꯥꯏꯕꯗꯤ ꯈꯥꯏꯕꯨꯡ ꯇꯥꯕꯁꯦ ꯑꯅꯤꯈꯛ ꯇꯥꯕ ꯅꯠꯇꯕ ꯑꯍꯨꯝꯒꯨꯝꯕ ꯊꯣꯛꯑ ꯇꯥꯔꯒꯗꯤ ꯃꯆꯦꯠ ꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯂꯥꯏꯗꯅ ꯗꯤꯚꯥꯏꯠ ꯑꯦꯟ ꯀꯪꯀꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯃꯌꯥꯝꯅ ꯁꯦꯝꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁꯤꯟꯅꯗꯦ ꯍꯥꯏꯕ ꯌꯥꯄꯣꯟꯗꯦ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯕꯥꯏꯐꯣꯀꯦꯁꯟ ꯑꯣꯔ ꯇ꯭ꯔꯥꯏꯐꯣꯀꯦꯁꯟ ꯃꯅꯤꯄꯨꯔꯁꯦ ꯇꯁꯦꯡꯅ ꯁꯦꯒꯥꯏꯔꯦ ꯍꯥꯏꯅ ꯈꯟ ꯇꯥꯔꯒꯗꯤ ꯃꯗꯨ ꯈꯨꯗꯣꯡ ꯆꯥꯏꯁꯦ ꯀꯅꯥꯅꯣ ꯃꯁꯤꯁꯨ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯏꯟꯗꯤꯌꯟ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯖꯕ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯍꯌꯦꯡ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯦꯟ ꯆꯦꯜꯂꯛꯄ ꯍꯧꯖꯤꯛ ꯀꯩꯅꯣ ꯗꯤꯄꯣ ꯁꯥꯕ ꯂꯣꯏꯔꯦ ꯇ꯭ꯔꯦꯟ ꯆꯦꯟꯕ ꯍꯧꯔꯛꯑꯕꯅꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯍꯌꯦꯡ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯇ꯭ꯔꯦꯟꯁꯤꯅ ꯑꯃꯨꯛ ꯇ꯭ꯔꯥꯟꯁ ꯑꯦꯖꯦꯟ ꯍꯥꯏꯋꯦꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯝꯅꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯝꯃꯨꯅꯤꯇꯤꯒꯤꯗ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯩ ꯀꯥꯟꯅꯍꯧꯗꯣꯏ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯩꯗꯣꯏ ꯑꯗꯨ ꯑꯦꯔꯤꯌꯥ ꯁꯦꯟꯁꯤꯇꯥꯏꯁ ꯇꯧꯕ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯗꯣꯃꯤꯅꯦꯇꯦꯠ ꯑꯦꯔꯤꯌꯥ ꯃꯩꯇꯩ ꯗꯣꯃꯤꯅꯦꯇꯦꯠ ꯑꯦꯔꯤꯌా ꯚꯦꯂꯤꯗ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯐꯤꯕꯝꯁꯤ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯣꯠꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤꯗꯤ ꯑꯗꯨꯒ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯇꯥꯔꯒꯗꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯔꯤꯁꯦ ꯌꯥꯝꯗ꯭ꯔꯕꯗ 80,000 1 lakh ꯌꯧꯔꯝꯃꯅꯤ ꯑꯗꯨꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ BSF ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯉꯥꯛꯈꯤ ꯅꯠꯇ꯭ꯔꯒ ꯑꯥꯔꯃꯤꯅ ꯉꯥꯛꯈꯤ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯈꯔ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯄ꯭ꯂꯥꯟꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤꯗꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯂꯣꯟꯕꯒꯤ तसेंना है कैपिटलिस्टिक इंटरप्राइज अदानी अंबानी अखोगी मोदी लेरिबा टीम मैम से तौर कांसिदा अवामदे पुथोक्तोय पोचिंगसिदि तसेंना हाय कांदि खुदोंग चाव लौदुसिदि इंडिया गवर्नमेंट की अखोगी सेन पाइबा बीजेपी गवर्नमेंट की अखोगी लेंगा केदा मतेंग याम चाव पांगेबा अदुगुंबा अखोगी कैपिटलिस्ट हाइजब तारे सेंजाव पाइबसिंग अदुगिसु अचौबा अखोगी प्लान मैम मा लेइरोय हाइबसि हाइबि यावे लेरंगनि खाली
ꯃꯔꯝꯗꯤ ꯂꯥꯁꯇ ꯂꯥꯛꯇꯣꯏꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯦꯜ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯋꯥꯔ ꯃꯅꯤ ꯄꯋꯥꯔ ꯃꯁꯜ ꯄꯋꯥꯔ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯀꯅꯥꯅ ꯍꯦꯟꯅ ꯀꯟꯅ ꯄꯥꯏꯒꯦ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯕꯥꯏꯂꯦꯇꯔꯦꯜ ꯇ꯭ꯔꯦꯁꯇꯁꯨ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯕꯔꯃꯥꯗ ꯀꯟꯅ ꯍꯧꯖꯤꯛ ꯑꯋꯥꯗ ꯀꯟꯅ ꯏꯔꯥꯡ ꯆꯠꯊꯔꯤꯕ ꯑꯗꯨꯕꯨ ꯑꯜꯇꯤꯃꯦꯠꯂꯤ ꯀꯩꯒꯨꯝꯕ ꯂꯣꯏꯔꯛ ꯇꯥꯔꯒꯗꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯊꯕꯛ ꯍꯧ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯀꯅꯥꯅ ꯐꯪꯒꯅꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯅꯗꯤ ꯐꯪꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯣꯡ ꯍꯣꯜ ꯊꯝꯕ ꯉꯝꯗ꯭ꯔꯦꯅ ꯅꯝꯕꯔ ꯋꯥꯟ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯒꯣꯚꯔꯅꯔꯅ ꯎꯕꯤꯒꯗꯕꯅꯤ ꯑꯦꯚ꯭ꯔꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇꯤ ꯑꯗꯨꯝ ꯏꯀ꯭ꯋꯦꯜ ꯑꯣꯏꯅ ꯐꯪꯍꯟꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯂꯥꯔꯖꯔ ꯄ꯭ꯂꯥꯟ ꯑꯣꯐ ꯗ ꯏꯟꯗꯤꯌꯟ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯔꯖꯔ ꯑꯦꯖꯦꯟꯗꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯞ ꯆꯥꯅꯁꯨ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯊꯥ 10 ꯍꯦꯜꯂꯕ ꯍꯧꯖꯤꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯂꯥꯛꯇꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃ ꯃꯤꯌꯥꯝ ꯑꯗꯨꯝ ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ